वखल माना यांगलबदा हक्चांग मासो तेखत हले उजनिंग मागी सक्तम उरबदा वखल दसो नुंगाइबा याबा नुंगाइजरे कंगलादा थेंगबा फावबा लैबा याबा लैरमलगा थेंगलबा कांदा मयुमदा हले अंगो मचा इबेमदो सगोल गारीदगी कुंबदो मसादो हाइना होमना इमुंग चंगलै कागी थोंगदो हेक हांगबगा ममा इबेमा सनानु मपा इबुंगो मुक्तारे थादुना लैरिबा फमफम मदुदा फमदुना लैरमी मंगालै ममा इबेमा मपा इबुंगो मखोगी मनाक्ता चंगसेन नोक्लदुना हाइरे इमा बाबो ऐ लाक्पा ngairamiro सनानु नोकनिंगदा नोक्लदुना हाइरे ngairamलिबनिने इचाबो नचे होइदा करी तौरगा लैरुगे थेंगबगा खंग्रिबदि मंगाले ममागी मनाक्ता चंगसेलक्तुना फमलगा लेंजुमदा कोलदुना हाइरे मजाइबुंगोगी मनाक्ता वारी सारुबनी मुक्तारी मचादा येंगदुना इनिंग थौहलक हौरब्रा लाखौरे मोय वारी सानानीना तौहौबनी ऐसो इतोमदा लैबदि तल्लबा अदुगा थेंगसु थेंगेना अदुम हलै मजाइबुंगो लुहोंगदौरे हाइबगी वारीदो मजाइबुंगो खंगहौरब्रा मंगालै नोकमिरंबा मिनोकदो मिकुप्ता मांखी थाजदबना ngakna mapai bungoda yengduna le muktari machagi mityengi paukhom piraklami luhongbagi matam lepkadawrabani wakhalda nungairaga leibi ango machai bi ama mangalaini wakhaldu sat yangthoktuna mapabungi wa aduda karisuluna khansinda noklaga khumlai ingol thogalde kari namita pangthokani haibagi babo mayam lakna dringaida makok thangnani aina chatkadawribase muktari machagi mataw aduda sor asangba ma hondoklaga tablap haire moirang lakpagi majaibi ma ahladugani walushinaba chatkre haina chatkribado mangalai noklamba minokto khudakta mangre wakhal mamlabagom mapabungda angakpa mityenga loinana yengduna leiri मचागी मतौ खंगबना मुक्तारी फमलंबदगी खजिक हौगत्तुना मचागी मनाक नग फमथै मचागी मकोक्ता नांथबीरगा मचाबु थेमजिनबीदुना तपलब हाइरे इपौवा हाइगे निंथौगी नुपीबु अमना लोई हाइब्रो अैगी चसनाबु करिदा वातकेने करिमता खल्लुन मागी मपुकनिंगबु पेलहन्नबा अैखोइना थबक तौगदबनि नुपाबु पंगथहनबा हाइबसिदि नुपीना खोइदा इशोरना पीबा गुण अमा याउदुना पोक्लक्लबनिने करिमता खनगन अई नचेदसु हाइगे मोइरंग मचाइबी अमगा कुमन मचाइबुंगोगा पत्तत्प मखै नुंसिनरमी अतोप्पा लमदा कोइबा यामना चमिन्नरमबनी अरोनबा मरी लैनै हाइदना हिकाइवा खमसिनगदौबनिने मुक्तारी तपलपमो मखा ताइ नुपीदु खुमनगी मीगा अदुगुम तौरमी हाइरगदि मचाइबुंगोगिदि सौनिंगबी अरोइबी ओइगदौरिबनी मचाइबुंगोना माबु नुंसिबा फावहल्लोइदबनी मागी नुपाना थवैबीद्रबा नुपीदि मसाना अदुमक इकाइजरक्तुना मपाम धनख्रगदौबनीने मुक्तारी पेना अमुक नोक्तुना मखा ताइ यामना लाइबु वानीने इपा इजा चंगदना कामसिनबदा अदुम वा थोबा पोटनीने अैखोइगी वादी कंगलादा इचाना मचाइबुंगोगी तालोइ ओइना nganथोइबा मसिदनी इपाना निंगजबदि मुक्तारी नोक्लिबदु लेप्तुना अहक तुमिना मुक्लै सोर असंगबा म होंदोक्तुना मखा ताइ अदुबुने थबकसे इंगना तौगदबनी हौजिक हेक्ता ngaingamdana tauba yadeko sese karimta hek khangan ichagidamak pabung leirisidi wakhalna mangluraba nupidu mapai bungogi adukumba irai laina oithokadabu manba wafam aduda maithongdu khajik maka lamjai kaina kai poi sabina sabi poi adumna haiba paurau ama ipai puna thamlamlibasi kayada chumkhraba afababu oisanu fatababu oisanu mapaso machanabu pamlagadi kaisu khanthada hekta pangthokani haina lepli adubu khangjangadawribadi khongthang aduna migi amadi masagi punsida kayamuk yamna soirakkadawba manglakkadawbadudi khantharuda
ngaihaki wakhal aduna lamjing leplibani khongpham adu pukningna pamjaba thauramna khomang changsinbagi mami tarabada pari yaibu wakhaldo iyang yangi moirang lakpana ngakpi hauraba magi wafam adugi khallaga ma pangnungde hek nungaijai moirang sangaidagi halaklaga macha ibungogi manakta changlai kayaraba thaujangbasu halamri macha ibungoga luwang ibungoga mai onsinna phamlaga mayaida leiriba phan wangtak tauba adada leichil katpa sanaduna leirami thaujangbana nakalda phamduna leiriba nirung tendo karinu yenglaga semduna lei mapa changlakpa aduda tauramba mathausing adu leptuna changlakliba mapa ibungobu haugattuna noloi pari yaibaso nokmi maithong makalam changsillaktuna tongana thariba phampham aduda pham taplap wa haudorai machanupabu yengduna nosana udi kesuk tawdeko paring henbaso mapa ibungobu yengduna pakhum pire oi kesuk thoidokpa tawjade pari yaiba langphai wa toktuna hainingliba wadu haire ipana wakhallama khali munna khallaga leplabani ichanasu ipagi apambase thumhalu ipagi yaithem leiriba ahomdo khanana sukhumlaktuna wanganglakte pari yaiba makhatai ekoigi yeknaba manghannaba lambidi ekoina semgadawani chahi kayadi sure khumbanna ekoiga yaknaduna lakliba makhoibu mamai haigatpa ngamda ekoigi makhada changjaduna leihanba haibase ekoigi khwaidagi chawba pandam amagi manungda amani moirangna phaigak phaina leptuna chaminna khibana nasi phawba khumanbu lakjaba maithiba piba ngamda lakpani adubo handak kilangi maithibagi khudong chawba se lauraga aina khuman lakpada singnaduna haiki magi macha ibungogi luhongbadu toklaga moirang macha ibemabu aigi imau oigani haidana pari yaiba masado tapthaduna makhatai mikup aduda aina khallubadi haigatlamba mangakadu khajik luktharaga nonjaduna aina tawgudoriba thabagase tawbiganu haiba wahi aduni adubu machindagi thorakhide madugi mahut ushit thawaidana karimnaduna chatkhibani adubu aikhoigidi mangjadi mani irai laina yathoklamlabu waphamaduna aikhoigidi achauba mai pakpagi maira ama chugadoribani pari yaiba sor asangba mahonto makhatai nokmi ba maithong amaga loinana moirang lakpagida ipa yuksiluri moirang lakpado mathoi nungaitana leirami khuman lakpa laklamlaga wa haidoklamli haidana ai lakpagi maithongubada adumak khangi kayada ngamlibano masagi chok thekpado anthaba yadi khanjaduna khuman gidamak mami kumleptuna ngasi phawba lakliba moirangbu irai laina kanthokpa ngamliba madugi matawaduda moirang lakpado yamna penjaramlaroi mikup ani ahom machai bungobu yenglai nonthaduna tumin leiriba matawaduda pari yaiba mamito amurak kuptuna machai bungobu yengduna taplap haire namagi laman aikhoina singgadobani ipagi yaithem kayaraba thaujangba pari yaibada thamlamba mitphamado paring henbada honglai nupado makhut khuning anina makhuru du sauraga mangaktu nonthaduna tuminlai mapagi wafamaduni wakhalladuda lupsinduna khalliba luhongbadu yaragani yarage haina sulepe adubu thamoy adudi hongadoribra luhongba sina magi anam kanba thamoy adu olhanba ngamgadoribra masa mathanta mipairakta sunate mapai bungogi pandam mamai pe magilaman macha mana ningba thunghanba ngamlaroitra khanna lakadawriba ibema magi taloi mayamgi mitmangda leimarel oigadawbidu nupa mana nungsiba utpa watpana warukhiduna mabu amadi leimarel phamthon thadoktuna makhoidagi lapthokragadi madugi lanjaw amaso moirang amadi leibak miyamna hauraklagadi janainaba wakhal mayam asina kokaduda ungduna leiri
ꯑꯗꯨꯕꯨ ꯈꯟꯈꯤꯕ ꯋꯥꯈꯜꯗꯤ ꯍꯣꯡꯗꯕ ꯅꯨꯄꯥꯅꯤ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯤ ꯍꯣꯡꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕꯒꯨꯝ ꯋꯥꯈꯜꯗ ꯐꯥꯎꯖꯕꯅ ꯄꯥꯎꯈꯨꯝ ꯑꯃ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯌꯦꯡꯂꯗꯨꯅ ꯄꯤꯔꯛꯏ ꯄꯥꯔꯤꯡ ꯍꯦꯟꯕ꯫ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯅꯆꯥ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯏꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯑꯩꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯏꯃꯥꯒꯤ ꯂꯃꯟ ꯅꯆꯥꯅ ꯈꯨꯠ ꯄꯦꯟꯅ ꯁꯤꯡꯒꯅꯤ꯫ ꯋꯥꯍꯩꯗꯨ ꯂꯣꯏꯔꯛꯄꯗ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯤ꯫ ꯃꯁꯥꯗꯨ ꯈꯖꯤꯛ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯏ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯂꯦꯞꯂꯕ꯭ꯔꯥ? ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯋꯥꯈꯜ ꯏꯌꯥꯡ ꯌꯥꯡꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯊꯥ ꯄꯥꯟꯈꯠꯂꯛꯄꯁꯤꯗ ꯅꯄꯟ ꯍꯣꯏ ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯨꯔꯒꯦ꯫ ꯂꯝꯇꯥ ꯊꯥꯁꯤꯗ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯅꯅꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗ ꯍꯥꯏꯖꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯟꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯑꯅꯤꯗꯨꯁꯨ ꯃꯆꯤꯟ ꯀꯥꯡꯂꯛꯏ꯫ ꯊꯧꯖꯪꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯩꯈꯣꯏ ꯂꯩꯃꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯒꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯏꯅꯤꯡꯊꯧ? ꯄꯥꯔꯤ ꯌꯥꯏꯕ ꯅꯣꯛꯂꯗꯨꯅ ꯃꯀꯥ ꯂꯥꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ ꯏꯔꯦꯝꯕꯤ ꯆꯅꯨ ꯃꯣꯏꯔꯥꯡ ꯍꯥꯏꯗꯅ ꯏꯍꯧꯏ꯫ ꯐꯛꯂꯥꯡꯗ ꯆꯥꯎꯅ ꯊꯦꯠꯍꯧꯏ ꯑꯌꯦꯛꯄ ꯃꯃꯤ ꯑꯗꯨꯗ꯫ ꯏꯅꯤꯡꯊꯧ ꯃꯁꯛꯇꯤ ꯀꯝꯗꯧꯒꯦ? ꯏꯍꯦ ꯅꯠꯇꯦ꯫ ꯏꯉꯥꯎ ꯉꯥꯎꯕ ꯊꯧꯖꯪꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯌꯥꯏꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯧ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯗꯅ ꯊꯥꯒꯠꯄꯗꯤ ꯇꯥꯔꯅꯤ꯫ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯔꯒꯗꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯈꯪꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯄꯥꯔꯤ ꯌꯥꯏꯕꯒꯤ ꯋꯥꯗꯨꯗ ꯑꯍꯨꯝꯗ ꯅꯣꯛꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕꯗꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯐꯥꯎꯕ ꯉꯁꯥꯏꯗꯒꯤ ꯂꯩꯇꯦꯡꯗ꯭ꯔꯤ꯫ ꯄꯥꯔꯤ ꯌꯥꯏꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯍꯦꯛ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯎ ꯍꯥꯏꯔꯨꯕꯗꯤ ꯃꯤꯃꯥꯡꯗ ꯐꯖꯃꯟꯗꯗꯅ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤꯅꯦ꯫ ꯊꯧꯖꯪꯕ ꯃꯈꯣꯡ ꯈꯨꯎ ꯑꯗꯨꯅ ꯄꯥꯔꯤꯡ ꯍꯦꯟꯕꯗ ꯐꯠ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯁꯛꯇꯨ ꯑꯈꯥꯛ ꯊꯤꯔꯁꯨ ꯐꯖꯕꯤ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤꯅ ꯂꯦꯝꯁꯤꯟꯅꯔꯤꯔꯥ? ꯅꯨꯄꯥꯗꯨ ꯃꯥꯕꯨ ꯄꯩꯔꯞ ꯌꯦꯡꯂꯛꯏ꯫ ꯊꯧꯖꯪꯕ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯁꯝꯊꯩ ꯄꯥꯔꯤ ꯌꯥꯏꯕꯗ ꯑꯣꯟꯁꯤꯟ꯫ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯒꯗꯤ ꯌꯥꯝ ꯐꯒꯅꯤꯕꯨ ꯏꯅꯤꯡꯊꯧ꯫ ꯀꯌꯥꯔꯥꯕ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯕꯒꯤꯅꯣ ꯁꯤꯜꯂꯨꯅꯨ ꯏꯅꯤꯡꯊꯧ꯫ ꯋꯥ ꯄꯦꯠꯄ ꯅꯨꯄꯥꯅꯤ, ꯋꯥ ꯀꯥꯡꯊꯣꯔꯛꯅꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯔꯥꯏꯅ ꯈꯪꯖꯁꯅꯤ꯫ ꯊꯧꯖꯪꯕ ꯄꯥꯔꯤꯡ ꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯀꯌꯥꯔꯥꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯈꯛꯇ ꯏꯀꯣꯏ ꯀꯣꯏꯅꯗ ꯁꯥꯕ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝ ꯄꯨꯜꯂꯒꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯅꯤꯌꯣꯝ ꯉꯥꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯀꯣꯏꯅ ꯅꯣꯂꯨꯛꯅ ꯋꯥ ꯉꯥꯡꯅꯩ꯫ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯄꯥꯔꯤ ꯌꯥꯏꯕꯗꯤ ꯃꯆꯥꯁꯤꯡꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯀꯣꯏꯗꯅ ꯋꯥꯔꯤ ꯇꯧꯖꯔꯤꯕ ꯑꯁꯤꯗ꯫ ꯍꯩꯅꯤꯡ ꯅꯣꯡꯅꯥꯡꯅ ꯃꯅꯤꯡ ꯇꯝꯅ ꯈꯣꯡꯕ ꯌꯥꯆꯪꯕ ꯃꯉꯥꯜ ꯄꯨꯕ ꯇꯟꯗꯟꯅ ꯃꯥꯡꯈ꯭ꯔꯕꯗ ꯋꯥꯈꯜ ꯃꯥꯅ ꯃꯅꯤꯡ ꯇꯝꯂꯛꯄ ꯀꯅꯥꯒꯤ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯑꯍꯤꯡ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗꯅꯤ꯫ ꯑꯆꯤꯛꯄꯗꯕꯨ ꯄꯥꯝꯖꯕꯤ ꯅꯤꯡꯉꯣꯜ ꯃꯥꯅ ꯋꯥꯈꯜ ꯃꯀꯥ ꯂꯝꯂꯛꯄ ꯄꯨꯛꯅꯤꯡ ꯑꯗꯨꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ꯫ ꯄꯨꯛꯅꯤꯡꯒ ꯆꯥꯟꯅꯖꯕ ꯃꯥꯒꯤ ꯈꯨꯃꯟ ꯏꯕꯨꯡꯉꯣꯗꯨ ꯎꯒꯗꯧꯔꯕꯗ ꯋꯥꯈꯜꯗꯁꯨ ꯃꯀꯥ ꯂꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯂꯝ ꯀꯣꯏꯕ ꯆꯠꯄꯗ ꯄꯨꯅꯅꯕ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜꯁꯤꯡ ꯃꯈꯜ ꯃꯈꯜ ꯆꯥꯏꯊꯣꯛꯂꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯤꯅꯣꯛ ꯂꯩꯇꯦꯡꯂꯗꯨꯅ ꯑꯄꯥꯝꯕ ꯈꯜꯂꯤ꯫ ꯄꯥꯝꯖꯕ ꯃꯆꯨꯁꯤꯡ ꯈꯟꯗꯣꯛꯂꯗꯨꯅ ꯅꯥꯀꯜꯗ ꯇꯣꯉꯥꯟꯅ ꯊꯝꯈꯤ꯫ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯊꯤꯜꯂꯒ ꯃꯁꯤꯡ ꯊꯤꯔꯤ꯫ 1 2 3 4 5 6 ꯁꯤ ꯃꯆꯨꯁꯤ ꯌꯥꯝꯅ ꯈꯤꯕꯤ ꯃꯥꯜꯂꯅꯤ ꯌꯥꯛꯃꯟꯈ꯭ꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯗꯤ ꯑꯌꯤꯡꯕ ꯃꯆꯨꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯕꯅꯤ꯫ ꯃꯈꯨꯠꯅ ꯂꯥꯝꯂꯗꯨꯅ ꯂꯧꯊꯣꯛꯏ ꯀꯣꯝꯂꯥ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯏꯗꯨ ꯆꯉꯥꯡ ꯀꯞ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯏꯃꯥꯏꯔꯦꯝꯕꯤꯅ ꯐꯤ ꯃꯌꯥꯝ ꯑꯃ ꯏꯆꯥꯏ ꯆꯥꯏꯊꯣꯛ ꯃꯈꯥꯗ ꯐꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯂꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯆꯥ ꯀꯞꯇꯨ ꯊꯝꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯑꯍꯤꯡꯕꯁꯤꯗ ꯐꯝꯂꯤꯕꯁꯤ ꯏꯪꯕ ꯇꯥꯔꯦ꯫
ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯃꯆꯥꯏꯕꯦꯝꯃ ꯍꯧꯒꯠꯄꯤꯌꯨ ꯂꯤꯛꯂꯥꯏ ꯑꯩꯅ ꯁꯤꯗ ꯈꯟꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯆꯨꯁꯤ ꯐꯖꯕ꯭ꯔꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯐꯖꯕ ꯃꯆꯨ ꯈꯔ ꯈꯟꯗꯣꯛꯎ ꯂꯝ ꯆꯠꯄꯗꯤꯅꯦ ꯑꯩꯍꯥꯛ ꯀꯔꯥꯛ ꯑꯩꯗꯤ ꯁꯦꯠꯅꯤꯡꯗꯦ ꯑꯗꯨꯒ ꯃꯥꯗꯤ ꯑꯌꯤꯡꯕ ꯃꯆꯨꯅ ꯍꯦꯟꯅꯁꯨ ꯄꯥꯝꯖꯕꯅꯤ ꯂꯤꯛꯂꯥꯏ ꯋꯥꯈꯜ ꯑꯣꯏꯁꯤꯟꯗ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯏ ꯀꯗꯥꯏ ꯂꯝ ꯆꯠꯄꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯆꯥꯏꯕꯦꯝꯃꯅ ꯍꯥꯏ ꯏꯃꯥꯏꯔꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯔꯛ ꯊꯠꯂꯗꯨꯅ ꯈꯨꯝꯂꯛꯏ ꯂꯤꯛꯂꯥꯏꯕꯨ ꯌꯦꯡꯗꯨꯅ ꯈꯨꯃꯟ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯂꯝ ꯀꯣꯏꯕ ꯆꯠꯄꯒꯤ ꯋꯥꯔꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯑꯌꯨꯛꯇ ꯇꯝꯂꯝꯕꯗꯥꯏꯅꯤ ꯅꯪꯅ ꯋꯥꯈꯜ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯗ ꯂꯤꯛꯂꯥꯏꯗꯣ ꯃꯁꯥꯗꯣ ꯏꯊꯛ ꯊꯀꯠꯂꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ ꯍꯩꯁꯤꯡꯅ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯈꯨꯠꯇꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯧꯗꯨꯅ ꯉꯥꯛꯄꯤꯌꯨ ꯋꯥꯈꯜ ꯂꯣꯏꯁꯤꯟꯍꯧꯗꯕꯗꯨꯅꯅꯤ ꯃꯆꯥꯏꯕꯦꯝꯃ ꯈꯟꯖꯒꯦ ꯐꯖ ꯐꯖꯕ ꯏꯕꯨꯡꯉꯣꯗꯨꯅ ꯈꯣꯏꯗꯥꯒꯗꯧꯕ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯃꯆꯥꯏꯕꯦꯝꯃꯗ ꯂꯩꯇꯦꯡꯈ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛ ꯐꯖꯕꯅꯤ ꯄꯨꯝꯅꯃꯛ ꯊꯤꯖꯕꯅꯤ ꯏꯃꯥꯏꯔꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯧꯒꯠꯈꯤꯗꯨꯅ ꯃꯥꯒꯤ ꯌꯦꯛꯄ ꯂꯣꯏꯔꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯌꯥꯏ ꯊꯪꯕꯗ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯤꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯇꯧꯗꯨ ꯂꯤꯛꯂꯥꯏ ꯑꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯊꯣꯏꯕꯒ ꯃꯆꯥꯏꯕꯦꯝꯃꯒ ꯀꯥꯡꯖꯩꯕꯨꯡꯗ ꯁꯒꯣꯜ ꯊꯧꯃꯤꯟꯅꯈꯤꯕꯒꯤ ꯑꯌꯦꯛꯄ ꯃꯃꯤꯅꯤ ꯀꯌꯥꯗ ꯆꯪꯈꯣꯟꯅ ꯅꯤꯡꯊꯤꯅ ꯐꯖꯔꯤꯕ ꯌꯦꯛꯂꯤꯕ ꯁꯒꯣꯜ ꯑꯅꯤꯗ ꯅꯠꯇ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯆꯥꯏꯕꯦꯝꯃ ꯃꯆꯥꯏꯕꯨꯡꯉꯣ ꯊꯋꯥꯏ ꯄꯥꯟꯕꯒꯨꯝ ꯌꯦꯡꯕꯗ ꯐꯥꯎꯍꯜꯂꯔꯤ ꯏꯃꯥꯏꯔꯦꯝꯕꯤ ꯂꯥꯏ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯁꯨ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯒꯦ ꯂꯤꯛꯂꯥꯏ ꯂꯤꯛꯂꯥꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯌꯦꯛꯄ ꯃꯃꯤ ꯑꯗꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗ ꯍꯥꯏꯔꯛꯏ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯊꯤꯖꯩ ꯃꯆꯥꯏꯕꯦꯝꯃ ꯐꯖꯩ ꯇꯁꯦꯡꯅ ꯐꯖꯩ ꯈꯨꯃꯟ ꯏꯕꯨꯡꯉꯣꯅ ꯎꯔꯒꯗꯤ ꯊꯃꯣꯏꯅꯁꯨ ꯁꯣꯏꯗꯅ ꯈꯣꯏꯗꯥꯖꯒꯅꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯒꯣꯜ ꯁꯪꯂꯣꯝꯗꯒꯤ ꯁꯒꯣꯜ ꯍꯧꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤꯕꯗꯨ ꯑꯌꯦꯛꯄ ꯂꯥꯏꯗ ꯌꯦꯡꯂꯝꯕ ꯃꯤꯠꯐꯝꯁꯤꯡ ꯑꯗꯨ ꯐꯠ ꯍꯣꯡꯈꯤ ꯃꯃꯥꯏꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯛꯏ ꯃꯈꯣꯜ ꯑꯗꯨꯗ ꯏꯃꯥꯏꯔꯦꯝꯕꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯆꯪꯁꯤꯟꯗꯨꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯐꯤꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯄꯥꯟꯗ ꯌꯦꯡꯂꯛꯏ ꯃꯁꯛꯇꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯗꯤ ꯑꯣꯏꯒꯅꯤ ꯁꯒꯣꯜ ꯁꯪꯗꯒꯤ ꯁꯒꯣꯜꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯈꯣꯏ ꯀꯨꯟꯔꯣꯝ ꯃꯔꯤ ꯃꯔꯤ ꯊꯧꯗꯣꯛꯈꯤꯕꯗꯨ ꯃꯤꯠꯐꯝ ꯆꯣꯏꯗ ꯂꯨꯁꯤꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯎꯔꯛꯏ ꯁꯨꯃꯥꯡ ꯀꯨꯝꯊꯐꯝ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯧꯈ꯭ꯔꯤꯕ ꯄꯤꯕꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯆꯤꯟꯕꯥꯜꯗꯨ ꯏꯟꯈꯠꯇꯨꯅ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯇꯝꯈꯤ ꯀꯦꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯔꯒ ꯊꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯄꯤꯕꯥ ꯑꯗꯨ ꯆꯦꯜꯂꯤꯕ ꯁꯒꯣꯜ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡꯅ ꯇꯥꯟꯊꯥ ナꯏꯅ ꯂꯨꯝꯅ ꯊꯥꯡꯕꯗ ꯐꯥꯎꯔꯤꯕ ꯁꯥꯐꯕꯗꯨ ꯃꯤꯠꯂꯨ ꯆꯣꯟꯊꯥꯅ ꯄꯥꯊꯔꯛꯂꯕ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯅꯥꯟꯊꯔꯛꯏ ꯃꯥꯏꯊꯣꯡꯗ ꯀꯨꯞꯁꯤꯟꯗꯨꯅ ꯌꯦꯠꯂꯤꯕ ꯃꯥꯏꯈꯨꯝ ꯑꯗꯨꯗ ꯇꯩꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯄꯤꯔꯥꯡ ꯃꯥꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯨꯅ ꯑꯃꯝꯕ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯍꯜꯂꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯕ ꯐꯪꯗ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯒꯨꯟ ꯂꯩꯕ ꯊꯃꯣꯏ ꯃꯔꯣꯟꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯍꯧꯔꯛꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ 15 years ago ꯌꯦꯅꯤꯡꯊꯥ ꯈꯛꯇꯔ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯄꯕꯨ ꯂꯩꯔꯥꯡ ꯃꯥꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯂꯕ ꯀꯥꯟꯗꯔ ꯈꯣꯏꯃꯨ ꯃꯥꯅ ꯂꯩꯔꯥꯡ ꯃꯅꯥꯛꯇ ꯄꯥꯏꯔꯛꯇꯨꯅ ꯉꯪꯂꯕꯁꯨ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯕ꯭ꯔꯅꯤ ꯀꯨꯝꯑꯣꯟ ꯅꯥꯏꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡꯁꯤꯡꯅ ꯁꯥꯠꯂꯔꯕꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯂꯩꯍꯤ ꯊꯤꯕ ꯈꯣꯏꯃꯨ ꯃꯥꯁꯨ ꯌꯧꯔꯛꯂꯤ ꯈꯨꯃꯟ ꯂꯩꯀꯣꯜꯗ ꯃꯇꯝ ꯅꯥꯏꯗ ꯁꯥꯠꯄꯤ ꯁꯅꯥ ꯃꯆꯨꯕꯨ ꯉꯝꯖꯕꯤ ꯁꯅꯥꯔꯩ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯈꯣꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯌꯥ ꯃꯆꯥꯏꯕꯨꯡꯉꯣ ꯈꯣꯏ ꯄꯥꯏꯔꯛꯏ ꯃꯆꯥꯏꯕꯨꯡꯉꯣ ꯑꯌꯥ ꯇꯥꯏꯕꯪ ꯈꯣꯝꯕꯤ ꯌꯥꯏꯊꯦꯝꯒꯤ ꯃꯅꯤꯡꯗ ꯂꯥꯛꯇꯨꯅ ꯂꯣꯠꯂꯤ
ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯊꯦꯝꯁꯨ ꯄꯥꯏꯔꯛꯂꯤꯕ ꯈꯣꯏ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯁꯨ ꯆꯤꯛꯇꯕꯅꯤ ꯑꯁꯤꯒꯤ ꯈꯣꯏꯁꯤꯗꯤ꯫ ꯑꯁ ꯑꯩ ꯀꯤꯖꯩ ꯍꯥꯏꯕꯅꯤ, ꯑꯩꯉꯣꯟꯗ ꯆꯤꯛꯇꯧꯔꯦ ꯍꯥꯏꯕ꯫ ꯃꯤ ꯁꯨꯝ ꯄꯥꯏꯖꯔꯛꯄꯅꯤ, ꯀꯩꯁꯨ ꯆꯤꯛꯑꯣꯏꯌꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯌꯥꯏꯊꯦꯝ ꯄ꯭ꯔꯞ ꯆꯠꯈꯤꯗꯨꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯕꯗꯣ ꯃꯈꯥ ꯆꯠꯊꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯈꯟꯖꯤꯜꯂꯗꯨꯅ ꯃꯃꯤꯠꯇꯨ ꯐꯥꯠꯇꯨꯅ ꯃꯈꯨꯠ ꯀꯥꯔꯛꯇꯒꯤ ꯌꯦꯡꯂꯛꯏ ꯈꯣꯏꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯄꯥꯏꯈ꯭ꯔꯕ ꯃꯥꯜꯂꯤ, ꯂꯩꯔꯝꯗ꯭ꯔꯦ ꯈꯣꯏ ꯑꯗꯨ꯫ ꯍꯧꯖꯤꯛꯇꯗ ꯃꯈꯨꯠꯇꯨ ꯊꯥꯡꯊꯔꯒ ꯃꯆꯥꯏꯕꯨꯡꯉꯣꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟ ꯃꯆꯥꯗꯨ ꯐꯦꯠ ꯄꯩꯊꯣꯛꯏ, ꯊꯋꯥ ꯁꯥꯕꯤꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯂꯩꯔꯤꯕ ꯏꯁꯤꯡ ꯆꯥꯏꯅꯕꯗꯨ ꯄꯥꯏꯈꯠꯂꯒ ꯏꯁꯤꯡ ꯆꯥꯏꯕ ꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯥꯏꯔꯝꯕ ꯈꯣꯏ ꯑꯗꯨꯁꯨ ꯑꯗꯥꯏꯋꯥꯏꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯉꯛꯁꯝ ꯃꯅꯤꯡꯑꯣꯏ ꯇꯧꯕ ꯑꯗꯥꯏꯋꯥꯏꯗꯨꯗ ꯇꯞꯅꯞꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯁꯤꯡ ꯄꯦꯔꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯥꯗꯈꯤ꯫ ꯑꯅꯥꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯌꯥꯏꯊꯦꯝ ꯏꯈꯪ ꯈꯪꯅ ꯇꯧꯔꯝꯕ ꯃꯊꯧ ꯑꯗꯨ ꯂꯦꯞꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯈꯨꯠꯅ ꯖꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯈꯣꯏꯗꯨ ꯆꯤꯛꯂꯝꯂ ꯃꯥꯜꯂꯤ, ꯉꯥꯡꯁꯪ ꯉꯥꯡꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥ ꯋꯥ ꯀꯞꯂꯛꯏ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯨ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯄ꯭ꯔꯞ ꯆꯦꯟꯈꯤꯗꯨꯅ ꯎꯆꯥꯟ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯆꯤꯡ ꯂꯩꯕꯥꯛ ꯑꯅꯧꯕ ꯂꯩꯔꯤꯕ ꯑꯗꯨ ꯈꯔ ꯂꯧꯔꯨꯔꯒ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅ ꯇꯛꯏ꯫ ꯃꯈꯥꯗꯒꯤ ꯃꯇꯤꯟ ꯈꯔ ꯊꯥꯗꯔꯒ ꯊꯨꯅ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯇꯞꯅ ꯇꯩꯕꯤꯔꯛꯏ꯫ ꯀꯞꯄ ꯇꯣꯛꯇꯦ ꯅꯨꯄꯤ ꯃꯆꯥꯗꯨ, ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯅ ꯀꯞꯂꯛꯏ꯫ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯥꯛ ꯇꯩꯕꯤꯔꯤꯕ ꯌꯥꯏꯊꯦꯝꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯝ ꯋꯥ ꯋꯥ ꯀꯞꯂꯗꯨꯅ ꯈꯨꯃꯟ ꯁꯥꯒꯩꯔꯣꯝꯗ ꯆꯪꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯂꯥꯞꯊꯣꯛꯂꯒ ꯂꯩ ꯊꯥꯔꯤꯕ ꯈꯨꯃꯟ ꯂꯥꯛꯄ ꯑꯃꯗꯤ ꯑꯇꯩ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯁꯣꯝꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ꯫ ꯃꯆꯥꯏꯕꯨꯡꯉꯣꯗꯨ ꯃꯈꯥꯗ ꯇꯨꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯒꯠꯄꯤꯔꯛꯏ꯫ ꯃꯆꯥꯏꯕꯨꯡꯉꯣ! ꯌꯥꯏꯊꯦꯝ ꯇꯍꯥ ꯏꯄꯟ, ꯇꯥꯏꯕꯪꯈꯣꯝꯕꯤꯁꯦ ꯀꯞꯈ꯭ꯔꯦ꯫ ꯀꯞꯂꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯏꯕꯦꯝꯃꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯈꯨꯃꯟ ꯂꯥꯛꯄ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯃꯐꯤꯗ ꯄꯛꯂꯤꯕ ꯏꯐꯨꯜꯁꯤꯡ ꯑꯗꯨ ꯀꯟꯊꯣꯛꯄꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯕꯗ ꯍꯦꯛꯇ ꯈꯠꯅꯗꯨꯅ ꯀꯞꯂꯤꯕꯁꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯣꯏꯕꯅ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯀꯞꯆꯦꯠꯄꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ꯫ ꯌꯥꯏꯊꯦꯝ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯦ꯫ ꯈꯣꯏꯅ ꯆꯤꯛꯏꯕ꯫ ꯄꯤꯕꯥꯔꯦꯜ ꯍꯧꯖꯤꯛꯇꯗ ꯏꯄꯥ ꯄꯥꯈꯠꯂꯤ ꯌꯥꯏꯊꯦꯝꯕꯨ ꯐꯠ ꯄꯝꯈꯠꯂꯗꯨꯅ ꯃꯥꯒꯤ ꯁꯪꯒꯥꯏꯔꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯆꯥ ꯏꯕꯦꯝꯃ ꯀꯞꯆꯦꯠꯄꯤꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯇꯔꯨꯒꯤ ꯃꯊꯥꯗ ꯀꯞꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃ ꯍꯤꯌꯥꯏꯁꯨ ꯀꯞꯂꯤꯕꯗꯨ ꯊꯦꯝꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯆꯥꯏꯕꯨꯡꯉꯣꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅ ꯃꯆꯥꯏꯕꯨꯡꯉꯣꯅ ꯈꯣꯏ ꯆꯤꯛꯍꯜꯂꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯅꯨꯄꯥ ꯃꯆꯥꯗꯨ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯇꯒꯨꯞ ꯀꯨꯞꯂꯗꯨꯅ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯃꯗꯨꯁꯨ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯉꯤ꯫ ꯃꯆꯥꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯀꯞꯂꯤꯕꯗꯨ ꯆꯤꯡꯂꯗꯨꯅ ꯍꯦꯟꯒꯠꯂꯤ꯫ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯕꯗꯤ ꯄꯨꯛꯅꯤꯡ ꯃꯥꯕꯨ ꯍꯔꯥꯎꯕꯒꯤꯔ, ꯋꯥꯈꯜ ꯃꯥꯅ ꯃꯤꯀꯨꯞ ꯑꯃ ꯑꯋꯥꯕ ꯀꯥꯎꯕꯗꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯊꯋꯥꯏꯒꯤ ꯆꯥꯅꯕꯤ ꯃꯍꯥꯛꯇꯨ ꯀꯥꯎꯗ꯭ꯔꯤ ꯇꯥꯛꯂꯤꯕ꯭ꯔꯥ? ꯑꯗꯨꯛ ꯁꯥꯡꯕ ꯑꯍꯤꯡꯗꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯒꯦ ꯌꯥꯈꯤꯗ꯭ꯔꯤꯕ ꯃꯤꯠꯂꯨ ꯑꯅꯤꯅ ꯑꯌꯨꯛꯀꯤ ꯀꯣꯔꯧꯅ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯉꯥꯜꯗꯤ ꯃꯨꯁꯤ ꯌꯦꯜꯂꯛꯏ꯫ ꯑꯌꯨꯛꯀꯤ ꯑꯁꯦꯡꯕ ꯃꯥꯂꯪꯅ ꯃꯅꯤꯡ ꯇꯝꯅ ꯍꯨꯝꯂꯤꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯁꯅꯥ ꯍꯛꯆꯥꯡꯗ ꯌꯩꯔꯔꯕꯗ ꯃꯁꯥꯗꯣ ꯏꯇꯦꯛ ꯇꯦꯛꯈꯠꯂꯤ꯫ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯇꯔꯛ ꯁꯥꯠꯂꯤꯕꯤ ꯁꯅꯥ ꯃꯆꯨꯒꯤ ꯁꯅꯥꯔꯩ ꯃꯗꯨꯗ ꯉꯪꯂꯔꯤꯕ ꯈꯣꯏꯃꯨ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯈꯪꯗ ꯇꯝꯈꯤꯕ ꯃꯤꯅꯣꯛꯅꯤ꯫ ꯍꯧꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯃ ꯋꯥꯈꯜꯗ ꯂꯝꯁꯤꯜꯂꯛꯇꯨꯅ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄꯅꯤ꯫ ꯆꯤꯡꯃꯥꯏ ꯇꯝꯅ ꯌꯦꯡꯕꯇꯗ ꯃꯁꯥꯗꯣ ꯏꯌꯥꯡ ꯌꯥꯡꯏ꯫ ꯇꯥꯝꯅ ꯎꯔꯤꯕ ꯁꯪꯕꯥꯟꯅꯔꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡ, ꯏꯁꯪ ꯁꯪꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ,
iruluna saking ningselgom langliba pukri pat ture yengkhibada mitpham hongge ngamde chungmai dugi chungkhongda mi khara wari saduna chatliba du suwi akoi budo asum koini yenglakpada majai bungo gi luraba michna ani do mai kai yedu da chap lepki hagre mitpham mado fajaraba leichil ma pholgom ngawrok ngawba sagol aduga kokdagi mai khomlibi phi angawba aduga mai kai khangda ngawna maning tamna humliba malangi tantha aduna ningolgi mai khom phi adubo humdok pirari ingaw ngawna nuja magi awaba khangbida